Union Home Minister Amit Shah hayang Imphal da lakadruba sigi sem sabu ki thabak thoram sing mapung fana lokale pung khare ki wana Imphal da lakadruba Home Minister ki khongchata yellow mi singi yai fana na bagitamak karigumba wafum khara phongdok lama yai habi ki thajaba Sri Minister N Viren phongdorok pagal loinana khongchata su miyam na mapung fana saugat pinar na ba apil tarakli hiramasida Impact News ki akana paudamama I can also leisure from the Fellas Compound gi hapta kanjubungdani mafam sida hayang Union Home Minister Amit Shah Imphal laktuna nungthilgi pung ahum ta matamda mafam sida pangthokpa public meeting da Union Home Minister Amit Shah na wa ngangani mahakna mafam sida lakpada pangthokodriba public meeting gi mafam asi khoi stage na singba miyam tin mafam sengko sagrwe thaba hojo hojo mafum phana mafam sida chathari hariba stage samadi miyam tin mayaba mo da sengko sagrwe thaba asi ngasi Manipur simase environment Cabinet PD Minister also syndrome sung BJP gi makok thongba official kyana mafam asi da laktuna yengsinba ga loina hayeng pangtok turi mafam asi mapung phana sauna pangtokpa yanana bagi mowong do khona bagi mami sauna tari Impact News na phangko pawgi matungina mafam asi da hayeng sorokna mioi lising yang khairom tinna bagi pandam thamlia hom phangi loina Union Home Minister Amit Shah si hayeng Tripura da pangtokpa mi phama da wangam bolor matungda hayeng nungthil pung ahum ta matamda Tripura dagi Imphal International Airport da laktuna mafam sida public meeting da wangang gadabni mahakna mafam sida wangang dri ngai mangoina na khoi BJP Manipur ki new extension building su sangagani hari mahakna hariva sanga basilor matungda miyam da mahake waholun kya phongdokadori mifam asida Union Home Minister Amit Shah mai kaidi kari wafam phongdokadage habidudi sapchawa khangba ngamdri adumak puoina hoji hojik mafam asida inspection tobada lakliba khoi ge Chief Minister MBA ga unaduna Union Home Minister Amit Shah na heng lakadu sida Manipur miyamna kari expectation tobi yai habidu matangda Chief Minister MBA ga unaraga maki pawdam ma taminasi khoi ge Manipur da kari awan balakadu miyamna kari expectation tobi yai khatham Manipur da hoji mayam awana tari Marakchida democratic country amada lairubani madugi system logi makhada su yaudabsu yadabani sahi manga gi election lakpani na maduda su khoi yawnana bo hona jabni aduna Manipur gi miyam awana tarbe mayam dai khormaga hajari mayam gi tawgada thaba inkhang awana gi tariba kholiba gi peace hanjlangna bo hona basu khoi leptana hona jari mayam gi matheng pangna ba security gi lamda karida su Amit Shah ji si Union Home Minister ama oina khwaidagi effective oiba adugi mathakta Manipur bu yamna nungsiba Manipur bu yamna khanba adugumba leader amani mana maram orakana maga honorable Prime Minister Modi ji gana torkana aikoina phangaroidra ina khalamba khoigi indigenous peoples pu kanjana bu adugumba inner line permit bibi rakhibani adagi aikoina torokadra ne toroidra ne khallaga lairamba posak free movement regime maidana akoigi changthok changjin yaraga kilometer 30 maning mamang asomdai su sangba check tongna torma mayamdo khodakta Manipur gi irang sige mari leina scrap torena lokthok kiba du manipani mapana gi sangpo chingse biometric lorga thumb impression lorga eye impression lorga negative identity card pir kanda Myanmar da mapan thindokadabni haiba thabak hawan manipani fencing khagadabni na fencing hawan ba hoja another 21 ama khaba hori 60 ma survey tori mana lakposida Manipur gi miyamna sajok pinabiyo aduga Manipur gi hojik oiriba Fibam sira sungsoi soidana mana Manipur miyam gi yengaga maroina indigenous people singi yenga kanda sungsoi soidana Manipur gi parjagi apamba ningma thungnaba torongani wa phangkhra thambiram gane haibege khoida thajaba lejai adana Manipur miyam punamangna laibak kanba jati kanba is politically democratically elected government dugi through the power law na aina tawgadabni na ekhoi sumba pradhan mantri Modi ji gi mohut silaga salakadori badugumba Union Home Minister Amit Shah ji gi public meeting COBU haidana mayamda appeal tawjare miyamna Union Home Minister Amit Shah dagi kari khutong cha lahu yai khoina kari mongon gi kana lahu yai khra tham miyamda khoi kana amadu yam summe man lakwa matam sida khoina pammi ba NRC gi wafam adagi fencing gi thabak se thuna lotion bio NRC gi thabak thuna tawbiyo adagi yum hanjan ba tadan leidriba kholiba tawre mayam se athuba matamda tawrakanda lotion bio haibna singba posak mayam do khoina hai hobada matam chai ana yadmaina khale koi 15 days back amu halakani haina thajaba piramaga lakhidaba miyam da pen da khadilen nagi malisida aduna mifam ji mapung phagani ne lobra miyam gi participation ji kari expectation lei madu mi ki chawgraba crore samaga nimfu leiba Bharat ki Home Minister ne amana laktra ko suma Union State Minister tharakhi aiga unaki situation observe toki adu dai khoina yamna thijan bidana Manipur miyamna mana hojikla aibusi the great opportunity ni masida mayamna khoi ga pamba ningba memorandum oina na trakari oina
ꯄꯤꯍꯧꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯗꯨ ꯂꯧꯃꯤꯟꯅꯁꯤ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯐꯤꯜ ꯇꯧꯏ Manipuri ꯂꯩꯔꯤꯕ ꯄ꯭ꯔꯖꯥ ꯄꯨꯝꯅꯃꯛꯅ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍ ꯂꯥꯛꯏꯉꯩꯁꯤꯗ ꯑꯩꯈꯣꯏꯅ ꯄꯥꯝꯃꯤꯕ ꯄꯣꯠꯁꯤ ꯁꯤꯅꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯃꯥꯕꯨ ꯋꯦꯜꯀꯝ ꯇꯧꯔꯒ ꯑꯩꯈꯣꯏ ꯃꯦꯃꯣꯔꯦꯟꯗꯝꯅꯆꯤꯡꯕ ꯅꯠꯇ꯭ꯔꯒꯅ ꯑꯦꯅꯤ ꯍꯥꯏꯅꯤꯡꯕꯁꯤꯡꯗꯣ ꯑꯩꯈꯣꯏ ꯍꯥꯏꯍꯧꯕ ꯍꯥꯏꯕꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯍꯧꯕ ꯌꯥꯕ ꯃꯇꯝꯁꯦ ꯁꯤꯅꯦꯅ ꯑꯩ ꯄ꯭ꯔꯥꯏꯚꯦꯠꯀꯤ ꯃꯐꯝꯗ ꯊꯝꯅꯤꯡꯉꯤ ꯑꯗꯨꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍ ꯂꯥꯛꯄꯁꯦ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯌꯥꯎꯕꯤꯌꯨ Chief Minister NBN Fongdok Matuina Union Home Minister Amit Shah heng lakadriba asi Manipur miyang wina di khwaidagi khudong chaba opportunity mani maramaduna Manipur miyang na pamliba toan demand sing habadi indigenous people sing kanba amasung Manipur gi boundary fencing tawba amasung NRC lananbagi miyang na taliba demand sing asi Union Home Minister Amit Shah da memorandum gi khuthangda natraga toan bagi means ki tawduna Union Home Minister Amit Shah da taksil hoba Fanglagadi, Koyamiam Gilak Fabni have a home singer Duni, Marmoduna, Hang Pankto Grimipum Sidam, Pumiam, Pungpana, Sogapiduna, Mipumasi, Mapung Paba, Adunova, Mipum, Henduna, Miam Yafnaba, Adunova, Sansinba, Aduma Kontamo, and Sihabagi, Adumba, Pausilama, Minister Enberg, and Makedi Fongdoli. Panbe of the, Home Minister Missasi, Hang Mahom, still one ambular Matunda, Hang Adumak, Mipum Silur Matung, Manipur Hadotuna, Deri the Moxat Kikadavni. Padun Sadiba, camera person, El Subasar Magalona, Lal Palhum, Peg News, Hapta Kanjabung.